ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯑꯝꯇ ꯁꯤꯌꯔ ꯇꯧꯖꯒꯦ ꯑꯞꯂꯣꯗ ꯇꯧꯖꯒꯦ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃꯅꯤ ꯃꯌꯥꯝ ꯀꯣ ꯃꯁꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯈꯔ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯃꯗꯨꯗꯤ ILP ꯃꯅꯤꯄꯨꯔꯗ ꯆꯠꯅꯍꯜꯂꯅꯤ ꯍꯥꯏꯕ ꯑꯃ ꯆꯠꯅꯔꯦ ꯍꯥꯏꯅꯁꯨ ꯂꯧꯕ ꯌꯥꯔꯕ ꯑꯗꯨꯒꯨꯝꯕ ꯑꯃ ꯃꯥꯒꯤ ꯉꯁꯤ ꯃꯥꯅ ꯎꯅꯕꯗ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯈꯔ ꯃꯌꯥꯝ ꯇꯥꯃꯤꯟꯅꯁꯤ ꯃꯌꯥꯝꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨꯁꯨ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯀꯣꯃꯦꯟ ꯕꯣꯛꯁꯇ ꯊꯝꯕꯤꯔꯛꯑꯣ ꯊꯦꯡꯛ ꯌꯨ ꯑꯩꯅ ꯁꯤꯒꯤ ꯂꯝꯗꯦꯡꯒꯤ solid waste management sigi yengba lakpa on the way. Honorable Union Home Minister Amit Shah ji ki phone lae parliament chatla kanda Manipur ki praja lak kaya sina sahi kaya sumna laurga lakpa aikogi indigenous population kanjunabagi adugumba ILP or masiga manaba और मधु की दमकता कोई मणिपुर पीपल्स बिल से हमने असेंबली द पास होगी बदु दगी हेन कनबा हेन फुल्ली प्रोटेक्टेड तौबा लेरबा ILP मणिपुर द एक्सटेंड तौरगनी हाइदना लाउथोनी अदुना मणिपुर की प्रजा पुनमक अदुगा बीजेपी की कार्यकर्ता पुनमक लंबी द थोगा ऑनरेबल प्राइम मिनिस्टर मोदी जी की अदुगा ऑनरेबल यूनियन होम मिनिस्टर अमित शाह जी की मणिपुर की दमकता अखोइना मंगदब मंगमदब पोचक खरा तौबिरपगिदमक मदुगी थागतपा मदुगी हराउबदो लंबी लमसांग पुनमक्ता हराउबा फोंदोकपिनबा थागतपिनबा आई मैमदा अपील तौजरी थैंक यू ꯃꯌꯥꯝꯅ ꯚꯤꯗꯤꯑꯣ ꯑꯁꯤ ꯍꯦꯛ ꯌꯦꯡꯕ ꯂꯣꯏꯔꯕ ꯃꯇꯨꯡꯁꯤꯗ ꯀꯔꯤ ꯀꯔꯤ ꯊꯃꯣꯏꯗ ꯐꯥꯎꯕꯤꯕꯒꯦ ꯍꯥꯏꯕꯗꯨ ꯀꯣꯃꯦꯟ ꯕꯣꯛꯁꯇ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯝꯕꯤꯔꯛꯎ ꯊꯦꯡꯛ ꯌꯨ